Hi guys, ngasi chung aina puduna laksare Thoibisu nupini hariba sigi mapan chuba tangkak. Mayamna lepalitana tabirakpa ahanba volume dagina nipan chuba volume phawda. Ngasi puduna laksari basina mapan chuba volume ni mayamgidamukta puduna laksari basi. Aduga mapan chuba volume asida Thoibigi punsi mina tinsinafam oirakpa amadi Thoibigi video odu viral chalakhibagi matangda semjaba matangni. Ahanba tabiba gi subscribers sing oirabadi wari asida like share subscribe na singba sing adu tok sanbiramu nakanda yauriba bell icon sing su nambiramu aduga hanadagi leibiraba igi nungsijaraba subscribers singna ai wari sing asibu lepaletana tabiyu haiba simatang hanbu maktada mayangi mafamda nulupu sari hojik sinajarage mayangi mafamda Thoibisu nupini hariba sigi mapanchaba bolum aduga mayamna wari asigi damakta comment feedback na singba sing adu su thambiramu aduga mayangi apamba kai lebege hamna singba sing adu su comment box thambiramu habi simatang mayangi mafamda nulupu chari hojik sinajare mapanchuba tangkak Thoibisu nupini mayam taraga yeminasi da sawna maram olaga khantawdaba aige soiba mana aina wari sam matamda mi nghodabana aina saribo wari pumbada khoitay aina tarame namituda aina gari phingna thokibudo atai de oramde yatian rupista aigi number sing ase tracking to amadi aina call kana wari sanrege hamna singba do history khongot pasat orami da aduga mana namituda tarwana tharaki video oduna aibu mina to ko chanabagi lambi haibato baikri khangmang undu chaina hanagati machinida tubi ado darbato adudi kamaina to puge nang magi mafumda kaimdu ta hodabra tubi aduga nangna liri bwari sida aishu darbato laman kuning ba ndi phawi tubi nang yakchang mana sokibuduri ai kaimda khande tubi maramdi nungsiba haibisidi thamoigini aduga haksang haibisini mapal thongi gi kuppa sadongni nang magi mafumda kaimdu ta hodabra tubi mana ngamkibra aduga nangi namanabi rijabe na harakpa salai haibunu padudi kari kamaina toki nang magadi khangna tabra thubi ai nangi punsi hogi wari sing adu naga henjanna amadi nangbu intokadabunu pasuna de thubi darbat gi mathadadi ai lam namna khumninge magi wari se tabra thubi da ai darbat ka khangna kodo tatna kana gum amata ka khangna rate kana gum amagi mafamda ai mina basu pamleda namituda aigi phone de aina lamduda phone display to karami aduga sinna bude damak yaida umito undang pung ta ba duda akhoi ta edo yam chawraga lai yum yo ropaga aigi ka da hana sangai aduga aibu phurami kana so aibu khamlamde maramdi aina lalu banina adubu imana changlalaga aibu khamjalami aduga nasanna kari torobagi yaima nangna nasal sida sasan phubudo na phuri basibo ima shigi angangse lari kamata tamalaroi irang to yamna pamlabani mase yumdagi mapan tholaroi amata akhoi phudimak mase magi mabung amani machin manawne habada khoi sokpa dore yango ima se si magi number sida masida mana call amadi message ka thanarami base history sida yauri ba number se amakaktani ayambana ima number ba se kitani aina su lobu ya ima aduga yamna luriba mana masida yauriba number se hana mamangda complain laiba number ni nupa si akoina nga halitana tatana khangba nupa ma khangni ma akoina masak na khangba adung laba myo ma khangni sahi ani mukki mamangda nupi amada number asina FIR sanjalakpadagi akoina office ta kokholaduna warakraba nupa ni aduga nacha nupi asina asigumba nupa asiga mari thamlamba kuidri hataktani aina mobile game matangda haikibudo ima nasano pise wahang pahong to ngasai mana sanaribo wari aduda taba ngamdabadagi ai magi number asya office salaga magi history lokhulubani kadai magi phone do piro ima sida aduga wahang pahong bunna hango ma karigumba aina thabak toro adi farak soidana lakani nasano pise phajana khomjalo ima ma lamjamna hele like tambusu to holani aina ma aima to ima phajana hanglage sango se nangi kada chalo napala hadi sala namu sarani se ima torage chalo yaima nangi kada changwa haibani ima na thopa torage sango se chango
ꯏꯃꯥꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒ ꯑꯩ ꯇꯧꯔꯒꯦ ꯅꯄꯥ ꯂꯥꯛꯑꯗꯤ ꯁꯥ ꯂꯥꯟ ꯁꯥꯟꯅꯔꯅꯤ ꯍꯥꯏꯕꯅꯤ ꯌꯥꯏꯃ ꯅꯪꯕꯣ ꯁꯦ ꯆꯪꯉꯣ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦ ꯃꯁꯤ ꯃꯅꯝ ꯇꯦꯛꯀꯩ ꯐꯨꯔꯒ ꯐꯒꯗꯧꯅꯤ ꯃꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯔꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣꯕ ꯏꯃꯥ ꯃꯥꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯔꯤꯕꯁꯤꯗꯤ ꯃꯥꯒꯤ ꯀꯣꯏꯁꯟ ꯆꯠꯀꯗꯕꯁꯨ ꯌꯦꯡꯒꯗ꯭ꯔꯅ ꯈꯜꯂꯒ ꯑꯩ ꯃꯥ ꯇꯦꯜꯂꯣꯏꯕꯗꯨꯒꯤ ꯈꯜꯂꯒ ꯂꯩꯕꯤꯕꯅꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯠꯇ ꯄꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯐꯔꯣꯏꯗꯣꯔꯤ ꯌꯥꯏꯃ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯏꯃꯥ ꯇꯧꯔꯒꯦ ꯆꯠꯂꯣ ꯏꯃꯥ ꯉꯥꯡꯅꯔꯒꯦ ꯆꯠꯂꯣ ꯌꯥꯏꯃ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯗ ꯑꯩꯁꯨ ꯀꯔꯤꯝꯇ ꯂꯣꯠꯂꯝꯗ꯭ꯔꯦ ꯏꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕꯗ ꯇꯥꯔꯝꯃꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯂꯝꯕꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯂꯦꯝꯖꯗ꯭ꯔꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯦ ꯑꯩꯅ ꯏꯃꯥꯗ ꯂꯣꯏꯅ ꯂꯤꯊꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯒꯤ ꯐꯣꯟꯗꯣ ꯑꯩꯈꯣꯏ ꯇꯌꯥꯏꯅ ꯄꯥꯏꯔꯒ ꯆꯠꯈꯤꯕꯅꯤ ꯗꯥꯔꯣꯕꯥꯅ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯇꯌꯥꯏꯅ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯋꯥ ꯑꯃꯇꯅ ꯍꯥꯏꯗꯅ ꯂꯩꯕꯗꯨꯗ ꯗꯥꯔꯣꯕꯥꯅ ꯑꯩ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯃꯥꯅ ꯁꯦꯜ ꯍꯥꯞꯄꯣ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣꯁꯦ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯗꯨꯗ ꯇꯌꯥꯏꯅ ꯁꯥꯎꯔꯒ ꯋꯥ ꯍꯩꯔꯨꯕꯗ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯂꯣꯠꯁꯤꯟꯕ ꯌꯥꯗ꯭ꯔꯕ ꯋꯥꯔꯤ ꯑꯁꯦ ꯏꯃꯨꯡ ꯈꯪꯍꯜꯂꯝꯃꯤ ꯑꯩꯁꯨ ꯏꯁꯥꯗ ꯀꯔꯤꯝꯇ ꯈꯜꯂꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯗꯥꯔꯣꯕꯥꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯟꯈꯤꯕꯅ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤ ꯂꯝꯕꯤ ꯂꯩꯔꯝꯗꯦ ꯕꯕꯥ ꯑꯩꯈꯣꯏ ꯇꯌꯥꯏ ꯑꯩꯕꯨ ꯁꯥꯊꯤꯅ ꯐꯨꯈꯤ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯈꯨꯠꯌꯦꯠꯀꯤ ꯈꯨꯅꯥꯎꯕꯤ ꯃꯇꯣꯟꯁꯦ ꯅꯨꯃꯤꯠꯇꯨꯗ ꯁꯣꯛꯈꯤꯕꯅꯤ ꯕꯕꯥꯅ ꯑꯩꯕꯨ ꯍꯥꯠꯀꯦꯅ ꯊꯥꯡꯅ ꯌꯥꯟꯒꯦꯅ ꯇꯧꯕꯗ ꯊꯥꯡꯗꯨꯅ ꯀꯛꯈꯤꯕꯅꯤ ꯑꯩꯒꯤ ꯈꯨꯠꯁꯦ ꯑꯗꯨꯒ ꯈꯗꯥꯡꯁꯤꯗ ꯇꯥꯔꯤꯕ ꯗꯥꯛꯀꯣꯝ ꯑꯁꯤꯗ ꯊꯨꯝꯌꯦꯠꯅ ꯌꯩꯁꯟꯈꯤꯕꯒꯤꯅꯤ ꯅꯨꯃꯤꯠꯇꯣ ꯑꯩ ꯗꯥꯛꯇꯔꯗ ꯄꯨꯈꯠꯂꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯏꯆꯦꯒ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯔꯝꯗꯦ ꯈꯗꯥꯡꯁꯤꯗ ꯃꯐꯝ 3 ꯐꯣꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯂꯒ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯏꯇꯧꯁꯤꯗ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯥꯞꯄꯝꯃꯤ ꯏꯐꯝꯗꯔꯤꯗ ꯗꯥꯛꯇꯔꯗ ꯑꯍꯤꯡꯗꯤ ꯂꯦꯛꯑꯝꯗ꯭ꯔꯦ ꯑꯩꯁꯨ ꯄꯨꯡ 11ꯒꯤ ꯑꯗꯨꯗ ꯌꯨꯝꯗ ꯂꯥꯛꯑꯦ ꯗꯥꯛꯇꯔꯗꯒꯤ ꯑꯗꯨꯕꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥꯒ ꯇꯌꯥꯏꯒ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤ ꯀꯔꯤ ꯊꯣꯛꯑꯒꯕ ꯍꯥꯏꯅ ꯊꯃꯣꯏꯁꯤꯗ ꯑꯀꯤꯕ ꯆꯥꯝꯃꯗꯤ ꯍꯦꯟꯒꯠꯂꯝꯃꯤ ꯑꯋꯥꯕꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯑꯗꯨꯝ ꯍꯥꯞꯄꯝꯃꯤꯗ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯂꯣꯏꯕ ꯀꯧꯕ ꯂꯩꯔꯝꯗꯦꯗ ꯗꯥꯔꯣꯕꯥꯗ ꯅꯈꯣꯏ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯇꯧꯍꯧꯗꯕ꯭ꯔꯥ ꯊꯣꯏꯕꯤ ꯑꯗꯨꯒ ꯕꯕꯥꯒ ꯏꯕꯥꯏꯒꯅ ꯆꯠꯂꯤꯕꯗꯨꯅ ꯀꯗꯥꯏꯗꯅꯣ ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯤꯌꯨꯀꯣ ꯊꯣꯏꯕꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗ ꯅꯪꯒꯤꯗꯤ ꯅꯔꯥ ꯊꯣꯏꯗꯣꯛꯅ ꯌꯥꯎꯗꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯇꯁꯦꯡꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯅꯤꯅ ꯂꯧꯏ ꯑꯩꯗꯤ ꯊꯣꯏꯕꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯣ ꯗ ꯑꯩꯈꯣই ꯇꯌꯥꯏ ꯑꯩꯈꯣꯏ ꯕꯕꯥꯒ ꯆꯠꯈꯤꯕꯗꯣ ꯇꯌꯥꯏꯒꯤ ꯑꯣꯐꯤꯁꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯌꯥꯏꯅ ꯉꯥꯡꯈꯤꯕ ꯋꯥꯍꯩꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯔꯣꯕꯥꯠꯀꯤ ꯃꯐꯝꯗ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯈꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯗꯣ ꯃꯌꯥꯝꯗ ꯊꯥꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯗꯥꯔꯣꯕꯥꯠꯁꯨ ꯀꯁꯇꯗꯤꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯔꯤꯃꯥꯟꯗꯦꯁꯟ ꯇꯧꯔꯝꯃꯤ ꯃꯥꯁꯨ ꯃꯉꯣꯟꯗ ꯁꯤꯡꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯗꯥꯡꯗꯨꯗ ꯃꯥꯅ ꯃꯤꯑꯣꯏ 3ꯗ ꯚꯤꯗꯤꯑꯣꯗ ꯊꯥꯗꯣꯛꯂꯝꯃꯤ ꯃꯤꯑꯣꯏ 3ꯗꯁꯨ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯅ ꯂꯧꯈꯠꯂꯝꯃꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯚꯥꯏꯔꯦꯜ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯋꯥꯆꯞ ꯇꯦꯂꯤꯒ꯭ꯔꯥꯝꯅꯆꯤꯡꯕꯁꯤꯡ ꯑꯗ ꯒ꯭ꯔꯨꯞ ꯁꯦꯝꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣꯅꯆꯤꯡꯕꯁꯤꯡ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯒꯤꯗꯃꯛ ꯃꯈꯣꯏ ꯒ꯭ꯔꯨꯞ ꯑꯦꯃꯤꯟ ꯆꯥꯎꯅ ꯐꯥꯒꯠꯂꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯐ꯭ꯂꯥꯁ ꯇꯧꯈ꯭ꯔꯕ ꯚꯤꯗꯤꯑꯣ ꯑꯃꯕꯨ ꯀꯔꯞꯅ ꯂꯧꯈꯠꯂꯝꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯚꯤꯛꯇꯤꯝꯅꯤ ꯁꯦꯛꯁꯨꯋꯦꯜ ꯍꯦꯔꯥꯁꯃꯦꯟ ꯀꯦꯁꯇ FIR ꯆꯟꯗꯨꯅ ꯗꯟꯗꯤ ꯄꯤꯅꯕ ꯑꯃꯗꯤ ꯃꯊꯪ ꯇꯥꯔꯛꯄꯗ ꯃꯌꯥꯝꯅ ꯇꯧꯗꯅꯕ ꯑꯀꯟꯕ ꯗ꯭ꯔꯥꯏꯕ ꯀꯌꯥꯁꯨ ꯆꯠꯊꯈꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯑꯁꯣꯏꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯍꯦꯟꯅ ꯁꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯅꯤꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯔꯩꯗ ꯏꯜꯂꯨꯕ ꯅꯨꯡꯁꯤꯕꯅ ꯄꯨꯝꯅꯃꯛꯅꯤ ꯈꯜꯂꯨꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯅ ꯑꯣꯏꯔꯛꯄꯅꯤꯗ ꯑꯩꯁꯨ ꯏꯁꯥꯒꯤ ꯏꯔꯥꯜ ꯑꯩ ꯏꯁꯥꯅ ꯌꯥꯖꯩ ꯑꯗꯣ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯁꯥꯏꯕꯔ ꯑꯣꯐꯤꯁꯇ ꯑꯩꯁꯨ ꯀꯧꯈꯠꯄꯗꯒꯤ ꯆꯠꯂꯤ ꯗꯥꯔꯣꯕꯥꯠꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯂꯥꯛꯏ ꯗꯥꯔꯣꯕꯥꯠꯇꯣ ꯃꯃꯥꯏ ꯃꯃꯤꯠ ꯈꯔ ꯀꯥꯏꯔꯦ
खरा फजन अदुम पुरब माले ऐसु मिनिना नुंगाइतब फावे मागी मचा अमदि मागी नुपीसिंग किछु नुंगाइतब फावे इफमदा फावे ता माना ई फमदा अरानबा क्या तोरबसु ऐगिसु असोइबा अमनिसिना ऐ कन्ना हाइबा ngomखिदे दारोबतसु मागी पुंसिगी तांकक अमा ओइना वार्निंग पिख्रे matung atong abadi ain ki oiba chap chabi dhandi phangani haina aduga mana magi nupi macha tuna chum aga lemina bi ngamla roi haina family ko ta che tharme daroban ifamda hai chaki thebia ai nangi na famda yamna lan kre ai umong ta ngakyo ai shu ko khalsi tha apapata khanda bungam hokre machina nangai bong ta ngakyo nangi nu sto galdo bari ngam tum kipyo imatak amung hana tok chara ai na muli thong ising na nusi thoibi ai na lan ke using to ai ung da ngak yo thoibi ai sana ya sara ge thoibi da madugi matam khara hen kre khara theng khra male da nupi ye ge khongphong kyam lu ge base ai isana khange da ngasi ni aduga nupi bu respect to da na pa da ai gi mapung kra shup iro da nangi mapam nadi ai goina mapam amata piraro nang pelaba natro may amang da ai bu yo nang pelaba natro madu natro nangi ambasu nang bu thamo shena nung shijaru ba mi amabu nang yo laga pelaba natro nangi apam phangdaba natro na hoji ju nang kari pam ipam da ge lokro nangi apam sa dong singdo nangi apam mapong kan kan duna setuna pukro tubi ai lale ingat siya ba no sidege ito piyam ta ay no mi ngamade ana mo ta mo to kro to ay mo ta kapyo ta da nang na lori ba no pido masu ay chap mana bani kan ta ki na da bani ato pa no pising mi ang tham na set mangan doi sharu imungi khalaga da isi amadi sasik ji khalaga no wai da ina biyo imung chokna bona biyo atopa na bising na arambali chatringai batam singda ai ise isal da thokla hodik haibigi wakala matang hana khanda biyo da dagi su isa nu biya masu yauri bani migi macha mangna basiladi ai ki sada ta yai buto khabiyo ai wakal kok thopiro unsigi sayo da nang bu thekla zaruba thamoi sina penjare da thamoi sina nang thekla zarugi penjare mathangda nupa haiba khuding se aigi phabdagi laitana bada da ana sinbiram se da satna thaga sarida namitu dagi ai sujumda sangba yaramte ai khoi se hoita lename police na nupa dagi aigi zipida bi lona ba hainakpada ekhoi ba pani akite masana tawsabni masana mangasan izat leiba mina izat ki mamal lawbani ijat jawdo mina ijat ki mamal lawba langani haiduna haikitme sujumdu da amu hanna sakulakpa yaroi hana intorakpadagi ai isegi manakta leiba da taki adubu ini hoi mama hoina ai bujumdu da thamba pamnde ai su khangi isen ai gi da mo ajaba laikai amadi samas nei phamda mino ai sirege haina buk chap nung na khanki da ai isana society tawna ba lambi kaya su thik society tawna ba gi lambi thibana ai gi thausu arami wathok chaw bi ai ne da aina sigi ka da leba de toldo thakchile adu ga ise hoi itai hoi na ai doctor da pukhale adu ta su ai khoi ba fa ai gi tai ai boy amata lakte ai khoi marai buk thi da bi ine ton de lai ise gi mayum da su mamo hoi ine hoi ne se da ngang cherami amadi ai yum da thamba pam de haina hairami ai boy khoi ne to loi da ine to na chala si lai moi da lai ru se haina ki aina lai ba da ine to na ka shu kai ki moi da lai hai da su hai ki ai shu ine to loi da lai ba ta ki ine to loi gi di mara ine to loi ine mi su na chloi te khoi ine ton gi masanu pi lebi do na tana mamadi ijuna baram wana ka ngana lekitre ine to na so masagi thabuk sin bani na ekoi da pang lakte
ꯑꯩꯁꯨ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯑꯁꯦ ꯀꯥꯏꯈ꯭ꯔꯕꯅꯤꯅ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈꯤ꯫ ꯏꯅꯦꯇꯣꯟꯅꯁꯨ ꯑꯩꯕꯨ ꯂꯧꯁꯤꯡ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯊꯧꯒꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩ ꯁ꯭ꯀꯨꯜ ꯀꯥꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯑꯩꯕꯨ ꯎꯕꯗ ꯃꯌꯥꯝꯅ ꯇꯤꯟ ꯁꯤꯠꯄꯁꯨ ꯌꯥꯎꯏ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯑꯩꯉꯣꯟꯗ ꯀꯔꯦꯝꯀ ꯊꯥꯏꯅꯗꯨꯅ ꯂꯛꯅꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯩꯒꯤ ꯆꯠꯐꯝ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯩꯉꯣꯟꯗ ꯃꯈꯣꯏꯅ ꯑꯍꯦꯟꯕ ꯋꯥ ꯉꯥꯡꯉꯛꯄꯁꯨ ꯌꯥꯎꯏ꯫ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯁꯤ, ꯑꯍꯤꯡ ꯇꯨꯝꯃꯤꯟꯅꯁꯤ ꯍꯥꯏꯅꯕꯨ ꯃꯌꯥꯝ ꯑꯃ ꯂꯛꯅꯔꯦ꯫ ꯇꯥꯕ ꯉꯝꯗ꯭ꯔꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯁꯨ ꯏꯐꯝꯗ ꯇꯥꯍꯟꯕꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯑꯥꯔꯠ ꯁ꯭ꯀꯨꯜꯗꯨꯗ ꯑꯣꯖꯥꯗꯒꯤ ꯍꯧꯔꯒ ꯁꯥꯇ꯭ꯔꯁꯤꯡꯅꯕꯨ ꯑꯩꯕꯨ ꯈꯪꯗꯕ ꯑꯝꯇ ꯌꯥꯎꯔꯝꯗꯦ꯫ ꯏꯚꯟ ꯑꯩꯒ ꯀꯅꯥꯝꯇꯒꯁꯨ ꯄꯨꯟꯕ ꯐꯪꯂꯝꯗꯦ꯫ ꯏꯂꯤꯖꯥꯕꯦꯠ ꯈꯛꯇꯪ ꯑꯩꯒ ꯄꯨꯜꯂꯝꯃꯤ꯫ ꯑꯩꯗꯤ ꯁ꯭ꯀꯨꯜꯁꯨ ꯀꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯂꯤꯖꯥꯕꯦꯠꯅ ꯃꯥꯒꯤ ꯅꯣꯠꯁꯤꯡ ꯑꯗꯣ ꯖꯦꯔꯣꯛꯁ ꯇꯧꯔꯒ ꯄꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥ ꯑꯩꯗꯤ ꯁꯦꯛꯁꯟ ꯃꯥꯟꯅꯕ ꯅꯠꯇꯕꯅꯤꯅ ꯑꯩꯒꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯏꯊꯟꯇ ꯇꯥꯔꯝꯃꯤ꯫ ꯏꯂꯤꯖꯥꯕꯦꯠꯅ ꯄꯤꯔꯛꯂꯤꯕ ꯅꯣꯠꯁꯤꯡ ꯑꯗꯨꯗꯁꯨ ꯑꯩꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯗꯕꯅꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯩꯒ ꯁꯦꯛꯁꯟ ꯃꯥꯟꯅꯗꯕꯅꯤꯅ ꯃꯥ ꯑꯩꯒꯤ ꯅꯣꯠꯁ ꯑꯗꯣ ꯃꯥꯟꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯂꯤꯖꯥꯕꯦꯠꯅ ꯁꯂꯥꯏꯗꯒꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯑꯗꯣ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ꯫ ꯏꯕꯜ ꯁ꯭ꯀꯨꯜꯗꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯅꯨꯄꯥ ꯈꯨꯗꯤꯡꯁꯨ ꯑꯃꯠꯇ ꯏꯐꯝꯗ ꯑꯣꯟꯁꯤꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯁꯂꯥꯏꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯒ ꯈꯪꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯑꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯀꯥꯕꯗꯤ ꯑꯩ ꯀꯥꯗ꯭ꯔꯦ꯫ 11ꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯗ 12ꯒꯤ ꯀꯟꯅ ꯍꯣꯠꯅꯒꯗꯕ ꯃꯇꯝꯗꯕꯨ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯀꯤꯗꯅ ꯄꯥꯛꯅ ꯀꯥꯗ꯭ꯔꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯅꯣꯀꯤꯌꯥꯒꯤ ꯐꯣꯟ ꯑꯁꯤꯁꯨ ꯏꯂꯤꯖꯥꯕꯦꯠꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯅꯤ꯫ ꯀꯤꯄꯦꯗ ꯃꯆꯥ ꯑꯁꯤ ꯃꯥꯅ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯒ ꯑꯣꯖꯥꯅ ꯇꯥꯛꯄ ꯀ꯭ꯂꯥꯁꯁꯤꯡ ꯑꯗꯣ ꯇꯥꯍꯜꯂꯦ꯫ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜ ꯑꯃꯗꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯑꯩ 12 ꯂꯣꯏꯁꯤꯜꯂꯝꯃꯤꯗ꯫ ꯑꯗꯨꯕꯨ 10ꯒ 12ꯒ ꯌꯦꯡꯅꯕꯗ 12ꯅ ꯃꯥꯔꯛ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯁꯨꯞꯅꯒꯤ ꯐꯥꯔꯁ ꯗꯤꯕꯤꯖꯟ C ꯂꯥꯎꯅ ꯌꯥꯎꯔꯝꯃꯤ꯫ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯔꯔꯣꯏ ꯍꯥꯏꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯑꯩꯅ ꯇꯣꯟꯅ ꯌꯥꯗꯕꯗꯒꯤ ꯑꯩ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯑꯦꯟꯇ꯭ꯔꯥꯟꯁ ꯈꯜꯂꯛꯄꯗꯒꯤ ꯀꯣꯂꯦꯖꯇꯨꯗ ꯇꯝꯃꯛꯄꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯊꯦꯡꯅꯖꯔꯛꯄꯅꯤ꯫ ꯊꯣꯏꯕꯤ, ꯅꯣꯡꯁꯨ ꯉꯥꯜꯂꯦ꯫ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯇꯥꯔꯦ꯫ ꯑꯩ ꯍꯧꯒꯠꯂꯒꯦ꯫ ꯄꯥꯎ ꯅꯨꯡ ꯍꯥꯏꯗꯣꯛꯅꯕ ꯑꯃꯗꯤ ꯑꯇꯩ ꯄꯥꯎꯅꯆꯤꯡꯕꯁꯤꯡꯅꯁꯨ ꯃꯔꯝ ꯑꯃꯨꯛꯇ ꯂꯧꯅꯕ ꯇꯧꯒꯦꯀꯣ꯫ ꯅꯪꯁꯨ ꯏꯔꯨꯖꯊꯣꯛꯅꯕ ꯇꯧꯔꯣ꯫ ꯑꯩ ꯃꯥ ꯀꯧꯁꯤꯜꯂꯛꯀꯦ꯫ ꯑꯗꯨꯒ ꯊꯣꯏꯕꯤ, ꯉꯁꯤꯗꯤ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯑꯩꯅ ꯇꯥꯖꯔꯕꯅꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯂꯦ ꯊꯣꯏꯕꯤ꯫ ꯑꯩ ꯉꯁꯤꯗꯤ ꯑꯃꯔꯣꯝꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯣ ꯑꯩ ꯏꯃꯥ ꯀꯧꯔꯛꯀꯦ꯫ ꯅꯪꯁꯨ ꯏꯔꯨꯖꯊꯣꯛꯅꯕ ꯇꯧꯋꯣꯀꯣ꯫ ꯏꯃꯥ! ꯏꯃꯥ! ꯑꯣ ꯏꯃꯥ! ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯁꯨꯛ ꯉꯟꯅ ꯀꯩꯗꯧꯔꯦ? ꯏꯃꯥ, ꯄꯥꯎ ꯅꯨꯡ ꯍꯥꯏꯗꯣꯛꯅꯕ ꯕꯕꯥꯗ ꯅꯪꯅ ꯈꯔ ꯍꯥꯏꯌꯣ꯫ ꯑꯗꯨꯒ ꯅꯃꯧ ꯅꯨꯄꯤꯗꯣ ꯏꯔꯨꯖꯊꯣꯛꯍꯜꯂꯝꯃꯨ ꯅꯪꯅ ꯇꯧꯔꯒ꯫ ꯏꯃꯥ, ꯑꯩꯗꯤ ꯊꯣꯛꯑꯒꯦ꯫ ꯁꯟꯇꯣꯁ ꯍꯣꯏꯗ ꯆꯠꯂꯨꯒꯦ꯫ ꯏꯃꯥꯅ ꯇꯧꯔꯒ ꯅꯃꯧ ꯅꯨꯄꯤꯁꯦ ꯈꯔ ꯑꯝꯇ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯨ꯫ ꯏꯃꯥ, ꯑꯩꯁꯨ ꯁꯟꯇꯣꯁ ꯍꯣꯏꯗ ꯆꯠꯂꯨꯒꯦꯕ ꯑꯗꯣ ꯏꯃꯥꯅ ꯇꯧꯔꯒ ꯕꯕꯥꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯅꯕ ꯇꯧꯕꯤꯌꯨꯀꯣ ꯏꯃꯥ꯫ ꯄꯥꯔꯤ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯁꯟꯇꯣꯁꯀꯤ ꯏꯃꯨꯡꯗ ꯂꯥꯛꯑꯝꯃꯤ꯫ ꯄꯥꯔꯤꯅ ꯁꯟꯇꯣꯁꯄꯨ ꯃꯇꯝ ꯄꯨꯝꯕꯗ ꯈꯨꯍꯤ ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯨꯒ ꯄꯥꯔꯤꯕꯨꯅ ꯈꯨꯏꯗꯨꯝ ꯍꯥꯏꯅ ꯀꯧꯏ꯫ ꯄꯥꯔꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯊꯥꯗꯣꯛꯅꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕꯨ ꯋꯥꯠꯄ ꯃꯇꯝꯁꯤꯡꯗ ꯀꯣꯏꯊꯤ ꯊꯤꯅꯩ꯫ ꯁꯟꯇꯣꯁ ꯉꯥꯏꯍꯥꯛꯀꯤ ꯃꯤꯕꯨ ꯌꯥꯝꯅ ꯅꯣꯛꯍꯟꯕ ꯉꯝꯕ, ꯃꯤꯕꯨ ꯊꯃꯣꯏ ꯄꯦꯜꯍꯟꯕ ꯉꯝꯕ ꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯄꯥꯔꯤꯅ ꯁꯟꯇꯣꯁꯀꯤ ꯏꯃꯨꯡ ꯌꯧꯔꯛꯂꯕ ꯃꯇꯝꯗ, "ꯈꯨꯍꯤ! ꯑꯣ ꯈꯨꯍꯤ! ꯑꯣ ꯀꯩꯅꯣ ꯅꯨꯄꯤ ꯆꯦꯟꯕꯗꯒꯤ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯍꯟꯗ꯭ꯔꯕꯣ? ꯅꯣꯡꯕꯨ ꯉꯥꯟꯗ꯭ꯔꯤ꯫ ꯌꯦꯟꯕꯥ ꯂꯥꯕ ꯈꯣꯡꯕꯗꯧꯅ ꯈꯣꯡꯉꯤꯁꯤꯕꯣ? ꯑꯣ ꯌꯥꯔꯦꯁꯦ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ꯫ ꯑꯃꯨꯛꯇ ꯅꯁꯛꯇꯨꯒ ꯉꯥꯡꯊꯣꯔꯛꯏꯗꯨꯒ ꯑꯩꯉꯣꯟꯗ ꯌꯦꯟꯕꯥ ꯂꯥꯕ ꯀꯥꯏꯅ ꯁꯛꯇꯥꯗꯨꯒ ꯈꯨꯏꯅꯤꯡ ꯃꯥꯟꯕ ꯅꯪꯅꯁꯨ꯫
ꯅꯪꯁꯨ ꯐꯔꯛꯇꯤ ꯇꯥꯏꯌꯦ ꯅꯥꯕ 이거 ꯅꯇꯨ ꯊꯤꯔꯗꯤ ꯅꯇꯨ ꯃꯅꯥꯛꯇ ꯆꯪꯂꯒ ꯂꯩꯈꯤꯗꯦ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯗꯣ ꯀꯩꯅꯣ ꯏꯇꯥꯎ ꯅꯪ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯟꯗꯅ ꯂꯥꯛꯏꯁꯤꯕꯣ ꯑꯍꯤꯡꯒꯨꯝꯗ ꯇꯨꯝꯍꯟꯗ꯭ꯔꯕꯣ ꯌꯥꯏꯌꯦ ꯅꯤꯄꯥ ꯅꯪ ꯌꯥꯔꯦ ꯀꯥꯔꯟꯗꯣ ꯉꯥꯡꯉꯛꯑꯅꯨ ꯅꯪꯀꯣ ꯑꯗꯣ ꯅꯪ ꯁꯦꯜ ꯂꯩꯕ꯭ꯔꯣ ꯈꯤꯇꯪ ꯂꯧꯒꯦ ꯍꯣꯔꯦꯟ ꯃꯣꯏ ꯃꯌꯥꯝꯗꯣ ꯄꯨꯟꯁꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯅꯣꯏ ꯁꯪꯒꯣꯏꯁꯤꯗ ꯄꯨꯟꯁꯦ ꯌꯥꯅꯤꯅ ꯑꯁ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯈꯛꯇ ꯂꯩꯒꯦ ꯇꯧꯕꯁꯦ ꯅꯪ ꯃꯅꯝꯗ ꯈꯪꯕ꯭ꯔꯥ ꯑꯩ ꯁꯦꯜ ꯂꯩꯔꯝꯅꯦꯅ 3K ꯃꯨꯛ ꯂꯩꯕꯅꯦ ꯍꯣꯔꯦꯟ ꯁꯤꯗ ꯄꯨꯟꯁꯦ ꯑꯗꯣ ꯉꯥꯛꯇꯪ ꯇꯨꯝꯒꯦ ꯑꯁ ꯑꯩ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯦ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯔꯒ wari 사나지 wari 사나도 ꯅꯪꯅ 나뚜 ꯆꯦꯜꯂꯒ 나뚜 ꯃꯅꯥꯛꯇ ꯂꯩꯒꯦꯗꯤ ꯂꯩꯗꯅ ꯑꯩ ꯅꯥꯛꯇ ꯆꯪꯂꯛꯏꯁꯤꯕꯨ ꯃꯁꯛ ꯐꯖꯕ ꯃꯇꯨ ꯂꯧꯔꯦꯅ ꯅꯪ ꯉꯥꯡꯗꯤ ꯌꯥꯝ ꯄꯣꯡꯉꯤꯗꯥꯏꯅꯦ ꯂꯣꯕ ꯉꯥꯡꯗꯤ ꯁꯤꯗ ꯌꯦꯡꯕ ꯂꯥꯛꯕꯁꯤꯗꯤ ꯈꯣꯡꯉ ꯂꯩ ꯌꯥꯔꯦ ꯅꯪ ꯑꯗꯨꯝ ꯇꯨꯝꯃꯨ ꯑꯩꯁꯨ ꯉꯥꯛꯇꯪ ꯇꯨꯝꯒꯦ ꯉꯔꯥꯡꯗꯤ ꯑꯩ ꯃꯥꯒ wari 사나 ꯂꯩꯉꯥꯏꯗ ꯇꯨꯝꯃꯛꯇ꯭ꯔꯦ ꯑꯗꯣ wari 사나지 ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯁꯥꯟꯅꯔꯁꯦ ꯑꯩꯁꯨ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦ ꯅꯪ ꯄꯩꯁꯥ ꯂꯩ ꯍꯥꯏꯕꯅꯤꯅ ꯑꯩ ꯑꯇꯣꯞꯄꯗ ꯍꯪꯉꯔꯣꯏꯀꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯣꯖꯥ ꯌꯥꯔꯦ ꯅꯪ ꯀꯅꯥꯗ ꯑꯃꯨꯛ ꯍꯪꯒꯦ ꯍꯥꯏꯅꯣ ꯄꯩꯁꯥꯗꯣ ꯇꯨꯝꯒꯦꯁꯦ ꯍꯣꯔꯦꯟ wari 사나ꯔꯁꯦ